Akaswani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipur gi singi jila singda popi pambi gi mahutta lemongrass thahanaba Rajya Sarkar na Kendra Sarkar da senthang pibinaba haijakre Manipur da haukiba pung kunmari da COVID-19 na naba miyoi mari nauna siduna laichat asina sekiba punba masing chani marfudra mapan sure Mukhyamantri Nongthombam Biren Singh na ngasi Autonomous District Council singda sizinanaba gari 19 yenthokre World Health Organization na hairi mathang sahigi March phawbagi manungda miyoi koti yangkhaida COVID-19 gi vaccine kapthokpa haunaba pandam thamli amasung haukiba pung kunmari da Bharata miyoi lising ni phuni thoi changwa kunthra humdoi COVID-19 dagi naba phagalaktuna naba phabagi sang chada marfudra mari dasmik ani sino yaure Leibak asina malemgi laichat oiriba COVID-19 gi mayokta punna amata oina lanthengnari lamdam segi miyamna sakhangnaraba miyo kyana sulan phamasida mai paknabagi damak Akaswani Imphal gi ipawgi khuthangda mipum khudingmakna araiba thawang ahum face mask uppa amaga phut taruk lamna na leinaba mai mit amadi khusa toina hamdoktuna taru tanana thamnaba apil tawri Manipuri film gi saknai rabi mama sabi longjam ongbi lalita bina COVID-19 dagi ngak thoknaba miyamda apil tawraduna hai On dia radio bu tabirpa khwai punamakbu ahanba maktada longjam ongbi lalita bina khurumjari haujik phawbagi oina COVID-19 gi vaccine pothok tribana maram oidana laichat asidagi ngak thoknanaba amata ngairaba pambaidi section ba haiba asina oiri sarkarna laichat ase thingnanaba kanna hotnariba asigi mathakta aikhoi pumnamakna wakhan taminadana laichat asidagi ngak thoknaba tangai phadaba niyom ahum asi ngak na satninasi aikhoi khuding makna yumdagi mapan hek thokpaga face mask soidana upsi sapon natraga hand wash sijinaduna khusa seng hamtoksi aduga mi amaga gi marakta phut taruk lapna laisi section ba haiba asina isa amadi aigi nungsijaraba imung manung miyambu laichat asidagi kanba ngamgadoribani amukka hanar khurumjari Haujik mapung oiba pau Rajya gi Mukhyamantri N Biren luchingba Sarkar asina War on Drugs campaign mai paknanaba lepalaitana honari ngasi Mukhyamantri gi lising makhada Imphal da leiba mahaki secretariat Ukhrul jila gi tongan ba khulgi luchingba singa popi pambi thabagi mahutta lemongrass plantation taunabagi matangda kupna khanakre Mifamadu lemongrass thaduna hingnabagi atopa lambi ama oinanabagi matangda kupna khananenakhi Rajya gi Tribal Affairs and Hills Department na Kendra Sarkar dagi lam hectare sama kunthra da lemongrass thanaba lupa koti 3,9,000 longi oigadaba project ama yaba pibinaba taksinkhre hainasu vibhag asigi official singna mifamadu da phongdokhi mifamadu da Mukhyamantri na hai mayai kaba popi pambi thariba singi mahutta lemongrass thaduna hingnanabagi lambi oinaba sarkar na honaduna lakli makhata na lemongrass thaba yaba singi khulsing masa khangdoknaba su Mukhyamantri na official singda khanghanki Mifamaduda Tribal Affairs and Hills ki Mantri Bungjagin Balte, Social Welfare Mantri O Henry, MLA Singh, TN Haukep, Didi Thaisa, Ngamthang Haukep, Yamthong Haukep, Ginsoan Hau, Qasim Basum, K. Laisio Amasung Leifred Kangam Athar, DGP Yauna, Makuk Thongba Official Kya Saruk Yakhi. Manipur da haukiba pung kunmari da COVID-19 na naba miyoi mari nauna sire masi tharaga haujik phawbada laichat asina sekiba apunba masing chani marfudra mapan sure COVID-19 command control room nanga sinumidang wairam thokiba zero lamada hai leikhidraba miyoi sing adu Imphal West tagi sahi nipuma thoi surabi nupi ama Imphal East tagi sahi humpu amasung humpu manga suraba nupa ani amasung Churachandpur jila dagi sahi kunthra humdoi suraba nupa amani amarom da hairiba matam asida raija sida miyoi chama humpu taruk nauna COVID-19 positive oiba thengnare masi tharaga apunba positive oiba masing lising kun manga chanipan yangkhai taret sure aduga miyoi chani tara laina asidagi nabadagi phagalakhi masi tharaga apunba naba phagalakpa masing lising kuni thoi chatruk yangkhai manga yaure naba pharakpagi sangja da marfu tare dasmik taruk amani haujik active case lising ani chama pansupna ahum leiri Leibak asigi miyambu COVID-19 dagi ngak thoknaba tangai phadaba sana kanglon sing ngakna chatnabagi matangda Pradhan Mantri Narendra Modi na haudokhiba jana andolan campaign Manipur da sumai pakna chathari miyamgi luchingba amadi sarkar gi makok thongba official kyana su saruk yaduna jan andolan asi mapung phahanaba honari Health Services ki Deputy Director
Dr. R.K. Rosie na miyam da COVID-19 dagi ngakthoknaba appeal tawraduna hai. Miyam tinba mafamda amadi yumdagi chathokpa matamda mask upigadabani khutsa sengna amadi toina hamdopigadabani mi amaga gi marakta yamdrabada fit taruk lakna lebigadabani maramdi covid laichit asi anaba miyoi amadagi atopa miyoi amada lokhuba hakthi khanba amadi wa ngangba matamda sandokpa yai covid appropriate behavior haibadi covid ki chatna kanglon sing asi ngakna satminaduna covid laichit asidagi akhoi punna akthokminasi. Agriculture, Veterinary amasung Tourism Mantri Oinam Lukhoi na ngasi Imphal West ki mahaki kendra Wangoi Bidhan Sabha kendra da tongan ba water supply project singi jatra hunkhre. Jal Jeevan Mission ki makhada paikhat kadaba water supply project sing adudi Waksing Khulan water supply scheme, Songtham Kona amasung Mutum Phiba water supply scheme amasung Bitra Urokhong water supply scheme iram sifaini. Thorongdu da wangang buda Sri Lukhoi na hai Mukhyamantri Nongthombam Biren Singh gi lising makhada Raija sigi yumthong khudingmakta thaknaba aphabai sing phanghanaba kanna honari. Project sing asi jatra hek hunkhiba matungdagi athuba matamda loisinabagi damak village water amasung sanitation committee sing semduna yangsinhankani. Tabiriba pawase akasban Imphal dagini. Mukhyamantri Nongthombam Biren Singh ngasi Autonomous District Council taruk na sizinhanaba gari 19 yenthokre. Mukhyamantri gi secretariat pangthokpa thorom amada Sandel Churachandpur Kangpokpi Senapati Tamenglong amasung Ukhrul ADC singda gari ahum Mukhyamantri na khusinakhi. Thorongdu da wangang buda Sri Biren hai Raija sigi sing amasung tam thong manana saukhat hanaba grassroots level da ningthina thabak pangthokpa ngamnaba wakhalon da gari sing asi pibani. Mangna hai singi jila tarukta leiriba ADC singi mikhal athuba matamda pangthoknaba sarkar na honari. Ngasi yenthokiba gari sing adu Raijagi Tribal Affairs amasung Hills Vibhagna Government E-Marketplace ki khuthangda leibani. Ngasi gi thorumdu da Tribal Affairs amasung Hills Mantri Sri Bungjagin Balte, Shiksha Mantri S. Rajan, MLA Singh, Makok Thongba Official Singh amasung ADC Singh gi mehu Singh su saruk yakhi. Green Foundation Manipur gi Soil Organic Carbon Testing Laboratory ama Lok Sabha MP Dr. R.K. Ranjan ngasi hangdokre. World Soil Day gi thorongga mari lenana Imphal da ngasi pangthokpa thorom amada laboratory du hangdokhibani. Thorom adu da wangang bada Dr. Ranjan hai malem pumbada haujik lebak lehau gi layer asi asuki matik soksilakle. Lebak lehau gi phibam soksilakpa thingba haibasi haujiki mirol gi asoba thodang amani. KVK Tamenglong ICAR Research Complex for NES Region Manipur Center na sinduna ngasi World Soil Day gi thorom Tupul Community Hall da pangthokhi. Punna longmi kuntare na saru yakhiba thoromdu da longmi singda soil health card su yenthoki. KVK Imphal isna Central Agriculture University Iroi Sembaga khusamna duna ngasi World Soil Day gi thorom ngasi KVK Androgi Training Hall da pangthokre. Thoromadu da mafam adugi khulgi lusingba sing amadi miyamna saru yakhi. Longmi kuntra da soil health card su yenthoki. Kendragi Sangit Natak Academy New Delhi gi member oina Samurai Latpam Naba Sharma amasung OSD oina S. Premananda Sharma bukhalakpada nungaiba phongdoktuna makhoi bu okpagi thoroma mangasi Jawaharlal Nehru Manipur Dance Academy da pangthokre. Thoromadu da Lok Sabha gi MP Dr. R.K. Ranjan amasung Rajya Sabha gi MP Maharaj Leksemba Sana Jawba su saruk yakhi. COVID-19 amasung disaster management ki matangda community leaders sing bu bhab tahanbagi thorom ama Directorate of Civil Defense na sinduna ngasi None Jila gi Longmai Part 4 da leiba Peaceland Community Hall da pangthokre. Thoromdu da akhang haikyana COVID-19 amasung khudong thiba tarakpa matamda khudaki oiba tengbang pibagi maong sing utkhi. Thoromdu da punna miyoi kuntrarom saruk yakhi. Tamenglong Police Personnel singna sinduna Saka ani panba gari thauba singda road safety gi matangda bhab tahanaba campaign amangasi Tamenglong headquarters ta pangthokre. Thoromdu da helmet uptana gari thauba sing police personnel singna khamduna tungda helmet upnaba khanghanki. Mathang sayoldagi gari masa thauba helmet uptaba amasung semdoklaba makhol hauba gari masa sing thauba singi mathakta fine su thihangani hairi. Raija sida COVID-19 sandokpa hengalakliba asi thengnabada mateng oinaba Ukhrul town da mahiroi sing ngasi lamtu sengdokre. COVID-19 laichat lakpadagi lebak asigi tongan ba sahar singdagi Ukhrul da halaktuna leiba mahiroi chahum romna Ukhrul sahar gi mafam pumna maksengdokhi. Maduda Ukhrul Autonomous District Council amasung District Administration na sumateng pangkhi. Na police ki kangbu amana ngarang Kamjong Jila gi Kasom Khulen Police Station gi manung chanba Yeson Khulda thi humbagi thabak sathabada yum amadagi WY Mitham Phetamine tablet lak anirom phagat le
मसीगा मरी लेना ना पुलिस केस लौगत्तुना थिजिनबा हौरे उरीपोक केंद्रदगी कादुना मणिपुर विधानसभा की सदस्य ओइरंबा अमसुंग हानगी मंत्री लाइस्रम नंदकुमार ngasi laikhidre masagi sahi 43 sukre mahak ngasi nungthil pung 3 lom tarakpa dwaida Imphal gi Rims Hospital gi ICU da laikhidabani Laisram Nandakumar English ani 2008 amasung 2013 da Uripok kendradagi karaktuna miyam gi seba taromki mahakna urban development law and legislative education health amasung labor gi mantri oiramki mahakna laikhidabada Manipur Pradesh Congress Committee na awaba phungdokre Dolgi Lusingbasingna, Laikhidrabagi Yumda Satuna Congress Party ki Firal Kuptuna, Laikhidraba Lusingbasigi Mafam Daikai Kumnaba Utki. Laistram Nandakumarna Laikhidabada Social Welfare Mantri Okram Henarina, Thamoi Songna Awaba Phungdokre, Awaba Phungdokki Serola Mada Mantri Nahai, Mahana Laikhidaba Si, Mathau Masakhangba Miyangi Khanba Soba Lusingba Ama Mangzare. Akasbani Imphal Pauta Biri. World Health Organization na hairi mathang sahi gi March phawbugi manungda miyoi koti yankhai da COVID-19 gi vaccine kapthokpa honaba pandam thamli vaccine asi malengi lebak sa mamari phuma panda sang manana phanghanduna kapa hogadabani hidak phanghangadaba lebak sigi manungda America di housing maki oina yaudri hidak asi ahan bagi oina health workers sing amasung sahi humpu manga gi mathakta leba miyoi singda hana kapa hogani English ngani kunma thoi loisilakpa phawbada miyoi koti sani da hidak kapthoknaba pandam thamli Masina COVID laina laksin ba masung sibagi sang hantan ba ngamlagani hairi. Leibak sida COVID-19 gi anoba case lising kuntra taruk chatruk yankhani thoi thengna baga loina na apun ba positive oi ba masing lak marfudra taruk lising nipan sani trama thoi yaure. Haksel mantra loina hai hauki ba pung kun mari da mioi changwa taran thoi laina asina na badagi sikhi baga loina na laisat asida sikhi ba mi gi masing lak ama lising kuntra mapan chatret yaure. Hauki ba pung kun mari da miyoi lising ni phuni thoi changwa kuntra humdoi lena asina nabadagi fagalaktuna apunba naba phaba masing lak marfutara lising yankhai ni panchani pan kuni thoi sure naba phabagi sangsa da marfutara mari dasmik ani sinoni lebak sigi apunba active case hauji lak mari lising tara gi makha da leire masi numit cham kuntra taruk ni gi matung da khwaidagi nemba active case ki sangni hauki ba July kuni thoi da active case asi lak mari lising tara ma thoi da leirure Active case ta hauzik lairiba masing asi apunba positive case ki saada mari dasmik ani taruk lom tani haukiba numit nipani da numit khudingi naba phagalapagi sang asi numit khudingi oina naba hengalakliba masingdagi henduna lakli Ahmedabad ta based tauba Zydus Kedila pharmaceutical company na saba COVID-19 gi vaccine pegi hep hairaga sukhangna ba pegylated interferon alpha 2b ahum suba phase ki clinical trials athanaba drugs controller general of India na ayaba pirakle Loisilappada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi mai mitaru tanana thamba haiba samba thawang ahum singak na satpinaba amuk hana ningsingjari aroibada maroiba paw amuhana Manipur gi singi jila singda popi pambi gi mahuta lemongrass thahanaba Rajya Sarkar na Kendra Sarkar da senthang pibinaba haijakhre Manipur da haukiba pungkun mari da COVID-19 na naba miyoi mari nauna siduna laisara sina sekhiba punba masing chani marfudara mapan sure Mukhyamantri Nongthombam Biren Singh ngasi Autonomous District Council sing da sijananaba gari 19 yenthokre World Health Organization na hairi mathang sahi gi March phawbagi manungda miyoi koti yankhai da COVID-19 gi vaccine kapthokpa honaba pandam thamli amasung haukiba pungkun mari da Bharat miyoi lising ni phuni thoi chamnga kunthra humdoi COVID-19 dagi naba phagalaktuna naba phabagi sangsa da marfudara mari dasmik ani sino yaure pauloi jare